ngasi numida waram phongkiba tungan manipuri sifong singa masum thokiba thodo wathok singdagi maruoibe I pausing khonga saraga manipur top channel gi maikedi gi myamna thamjagi ahanbada mikhal gi landa kana gumba mabu personal oina yekna bani khankiba leite soi ki lan kiba yawrab sungakpiyu BJYM handak pangthokiba taragani thoi suba manipur legislative assembly mikhal lan thengnariba party singna magi party na mai pakna na buhona ki baduda BJP gi oina su BJYM na BJP na mikhal mai ngang sakna khiba kaya do haujikti la loikrabani na miyam na ngakpiyu amase BJYM na kanagumba miyu amada atamna na singna khiba leite lan gi matamda ngamna buhona khibani haina BJYM gi president Manohar Mayum Barish Sharma na phongdorakli BJP Manipur Pradesh ki office ta pangthopa paw gi mipam amada Barish na makhatan hai election gi lana du BJP Manipur Pradesh ki president Esarda Chief Minister Birena BJYM na thodang punamak sinabiraki thodang sing adudi BJYM na mai pakna pangthopangamle ngasidi BJP majority fangduna BJP kaktigi lenga ama semmangamlagani masina mari lainabasingna hotnabi khiba kaya adu thagali handak pangthokiba mikhal asi asauba lanjaw amani aigi dal adu kanba khonabada lan kya tawki lan adu asu open kya nangkhibaga loinana ahalaman singda hairidaba kya haikhiba kya yauki punama sit lanjaw adu mai paknabu khonabada tawkibani lan haibisi lan ni haujikti la loire aduna soiki lan khiba kya yawrabasu miyamna ngakpiyu lan adu organization ama mai paknaba tawdaba yadraba thabakni hainasu makna makhataki atop pawmana sanna lau saraga hamengda phuba yaningde defamation suit tawragani Sarat Kumar BJP gi damak thawai ka thoktuna laklaba engona kana gumba kharana yumpham yawdaba mawngda party gi chana kalon gi mayokta leibadona tawduna engona sirakliba maralasi yumpham yawde thawong asidi sanna lau saraga hamengda phuba gumani aduna makhoi gi mathakta defamation suit tawragani haina BJP Manipur Pradesh ki General Secretary ke Sarat Kumar na phongdokre ngasi Manipur Press Club ta pangthokpa paw gi mifam amada Sarat Kumar na makhatana hai engonda sirakliba maralsi yumpham yawde asigumba insilibasing gi mathakta condemn tawi aina ticket lauthokraba matungda isagi phire miyamna khankhre ai politics tagi retire tawrabasu BJP dagi retire tawgani haiki laikre aina asuk BJP gi thawai yawno khonaki ai party gi karekata ama oina party gi satna kanglon ngakna satsaba miyoini adobu mikhal matungda mikhal mai paktabagi hena nungaitaba amagi thawai wana leiringaida kanagumba kharana yumpham yawduba mawna party gi satna kanglon gi mayokta leibadawna tarakpa si khwaidigi leibak thiba thawdo amani haki mikhal matamda election management gi mekedi gi asoiba kharadi lekhi aina amukta punsinsi haibadasu yakide mikhal sililang libisingge marakta menman takidaba kya yauki oirakliba punamak nongmadi soidana tawrakani khangmana mari leinabasingna matam sana paupiki thawong asidi sanna lau saraga hamengda tainabani masi yamna nongaiti engonda siriba maral yaningde defamation suit tawragani ukil tanharure masige asumba ningthina puthokta tarabadi masa masana fangjagani aigi oina BJP na board kana bo hona ba haibisi lu tongni yaukrabani miyamna namthak tawroga engona moral sirakpani haibisu khangle hainasu maknasu makhataki atopa pawmana club maira paibi pradhan member sing usitaba leite payment dabadagi haikibani Rakesh Naurem mikhal gamari lainana social activist Rakesh Naurem gi imung manung halaga matagum congress ki workers singna tumna mai tharamba dugi matangda tentha khongbol da leiba club maira paibi pradhan member singna karigum wapham amata phongdoraktaba du payment dabadagi hairuidaba kya haikibani makoibu usit hawoidaba mata leiti haina Rakesh Naurem na phongdorakli press club ta pangthokpa pawgi mifam amada Rakesh Naurem na makhatana hai thawdo du yamna pende aduk tamthiba imung manung tumna hatlage matagum satharakpa thawong aduda leiriba maira paibi club pradhan member singna mikhal gi ahanba phase anisuba phase loiraba wapham amata phongdorakidaba du yamna penkide BJP ta support tawi haiba khaki aduk tamthiba thawong sathakibadu tasengna pende pendabana mara moiduna aina wapham kya hangjakibagi wani aina makhoibu usit thawoidaba amata leite magna hai aigi yumadu former minister naragi yungi thongalgi mayuknabada leiraga magna karigum amata hairakta basisu pende makpusu pendabagi haibani makpu usitaba amata leite aina nungaitabadi ayak isana social and cultural activist ni haijai haibadu ai saujade
aina haikibadugꯤ matangda tentha khongbol gi club na tha sigi taraga mari fawgi manungda Rakesh Nauremna sengdorakadabani natrabadi magi imung manung yauna boycott tawgani hairakpadu aina club asi maira paibising wakhal tarakpani haina lawi ai saujade wapham asi phongdok pirakpa taram oi toigumungsung yummai thadokiduna karimata leitre tanja adura club aduna ayakpu sengdorau lao hairakpasidi aigi punsi sekorode ai hauzik lanjenari bani lanjenari ngai tanja sida khudong sadaba leibana maram oiduna hayeng kauribasi ai sasaroi haikenasu pausna makhatana su phongdorakli makasa tharak poina masum loisilak poina topa pawmana baratna hotna basu lepa tawroi amadi sok thabasu nairoi Narendra Modi Prime Minister Narendra Modi ngasi Ahmedabad taramatu shuba khel Mahakumbha hangdukle haina lapthokre thauram madura saruk yakhibasingi marakta Gujarat ki Rajyapal Arya Debabrata amadi Gujarat ki Chief Minister Bhupendra Bhai Patel yaukhi thauram hagdokpada Prime Minister Stadium da nahagi energy amadi pukning lupagi ipaki matangda pankhi amadi haiki madudi masi sport Mahakumbha khaktanate masi Gujarat ki nahasingi sakti gi Mahakumbha mani Prime Minister gi warol gi mawoinana asobu thoram ama pangthuki Prime Minister na haiki madudi lal tatna maram oiduna Mahakumbha si sai ani pangthokidre adubu masi gi asobu thoram masina sanaroi singbu anaubu thona amad energy na pik thalale sai taragani thoigi mamangda aina hunkiba maru adunga sidi asoba khongnang pambi ama oire haina matamdugi Gujarat ki Chief Minister oiduna masana sing asi haudokiba Prime Minister na phongdoki miyeng san ubangamba matamdugi Chief Minister na Narendra Modi gi lusing makhada Gujarat masana taraga taru amadi participant lakh taraga humdoi ga loina English ngani ga tarada haudoki ngasidi khel Mahakumbha da General Sport kuntra ga taru amadi para sport kun ga taru yauri taraga matu shuba khel Mahakumbha gi damak sanaroi lakh nifu ga manga hian mana register tarakre mamangai matamda Bharat ki sana khonawi gi phiba masi sport khara khaktana laksinduna makok thongduna salamki amadi indigenous ki oiba sport sing mirai bikhi haina BM na phongdoki nepotism na sana khona badasu sokwan ki amadi sanaroi sing khanbada transparency wat pasisu asowo factor amani sanaroi sing ya hai sing ba punama problem sing asi thengna bada sizinaki phattaba phiba masidagi lanthoraktuna Bharat ki nahana ngasidi atiya khutna sokpa ngainari sana masum lupa gi mangal na lebasi gi confidence pu mathau hapli haina mak na phongdoki ngasidi Bharat na Tokyo Olympics sing amadi Paralympics kumba event sing da record oiba mong da medal sing mai pak na lawang amli haina Pradhan Mantri na phongdoki leba sigi naha da mak na saw na thajaba thamli haina mak na phongdoki Tokyo Olympics da Bharat ni ihan hanba oina medal tare lawang amki hariba record adumak Bharat ki masanu pa amadi masanu pi sing na Tokyo Paralympics da su piwang amki masigi global competition asida Bharat na medal taraga mapan phangmang amki adubu masidi horakpada ngairi Bharat na hona basu lepa tawroi amadi sokta basu nairo haina su Modi na su phongdoki haina paus na makhatarakli aduga ngasi goina di paus matang asa lusinjarage amasum pathokjagi bida soikiba lankiba yaro su myam nga pigani matam gi oba maru ebi paus su myam da lepa leitan update pijarakena channel sigi mekedi ki thamjari and thank you